ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯦ꯫ ꯅꯤꯡꯊꯦꯝ ꯍꯌꯦꯡꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯃꯃꯥꯅ ꯍꯦꯛꯂꯒ ꯊꯝꯂꯝꯕꯗꯨ ꯈꯥꯎ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯕ ꯇꯨꯡꯗ ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯍꯥꯎ, ꯇꯥꯏꯅꯦ, ꯀꯩꯗꯧꯔꯒꯦ? ꯑꯩꯗꯣ ꯑꯍꯤꯡ ꯑꯃ ꯂꯩꯔꯛꯑꯒꯦ꯫ ꯏꯃꯥ ꯅꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯒꯦ꯫ ꯊꯦꯡꯉꯣꯏꯗꯔꯣ ꯅꯪꯕꯨ? ꯂꯝꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤꯅꯦ ꯆꯠꯇꯣꯏꯗꯣ꯫ ꯊꯦꯡꯉꯣꯏꯗ, ꯂꯥꯏꯟꯗ ꯆꯠꯇꯣꯏꯁꯨ ꯅꯠꯇꯦ꯫ ꯍꯩꯃꯥ, ꯅꯪꯒꯤ ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯃꯈꯣꯟ ꯌꯥꯝꯅ ꯊꯣꯛꯄ ꯒꯥꯔꯤꯗꯨꯗ ꯆꯠꯇꯣꯔꯤꯕ꯭ꯔꯣ? ꯅꯤꯡꯊꯦꯝ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯆꯠꯇꯣꯏꯅꯦ꯫ ꯑꯇꯣꯝꯕ, ꯅꯪ ꯆꯠꯄꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇ ꯉꯥꯏꯔꯦꯀꯣ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯇꯨꯅ ꯏꯃꯥ, ꯀꯩꯒꯤꯅꯣ ꯄꯨꯅꯦꯗ ꯌꯥꯝ ꯁꯣꯟꯊꯔꯤꯗꯨꯕꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯏꯃꯥꯅ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ? ꯑꯗꯨꯕꯨꯅꯦ, ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯈꯟꯕꯗ ꯏꯃꯥ ꯌꯥꯝꯅ ꯋꯥꯏꯗ꯫ ꯅꯌꯥꯝꯕꯁꯤꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯇꯥꯔꯝꯂꯕꯗꯤ ꯐꯒꯗꯕ꯫ ꯀꯩꯝꯇ ꯋꯥꯔꯨꯅꯨꯗ, ꯇꯥꯃꯣꯁꯨꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯄꯣꯊꯥꯔꯨꯔꯣ, ꯊꯦꯡꯉꯦ꯫ ꯗꯣꯛꯇꯔꯅ ꯋꯥꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯀꯣꯜ ꯑꯗꯨ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯅꯤꯡꯊꯦꯝꯅ ꯊꯥꯗꯣꯏ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯗꯥ ꯅꯤꯡꯊꯦꯝꯗꯤ ꯆꯥꯔꯕꯣ? ꯑꯩꯁꯨ ꯆꯥꯔꯦ꯫ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯎꯈ꯭ꯔꯨꯜꯗ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯔꯦ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯀꯩ ꯂꯩꯔꯛꯎꯒꯦ? ꯀꯩꯝꯇ ꯂꯩꯔꯛꯀꯅꯨꯗ, ꯗꯥ ꯅꯤꯡꯊꯦꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯜꯂꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯁꯥꯕꯥꯁ, ꯑꯩꯒꯤ ꯅꯨꯄꯤꯗꯅꯤꯅꯦ꯫ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯅꯪ ꯑꯗꯨꯝ ꯈꯟꯒꯗꯕꯅꯤꯀꯣ꯫ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯟꯅꯤꯌꯦ꯫ ꯑꯍꯤꯡ ꯂꯦꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯂꯦꯛꯂꯛꯀꯗꯣꯏꯅꯦ꯫ ꯏꯃꯥ ꯃꯇꯣꯝꯗ ꯂꯩꯍꯧꯕꯅꯤꯅ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒ ꯍꯜꯂꯛꯀꯗꯣꯏꯅꯦ꯫ ꯑꯗꯣ ꯇꯥꯃꯣꯒ ꯏꯅꯝꯃꯒꯗ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥꯏꯔꯝꯗꯦꯗ, ꯍꯥꯏꯔꯣꯏ꯫ ꯃꯣꯏ ꯃꯁꯥꯅ ꯃꯥꯏ ꯈꯪꯖꯖꯅꯤ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯐꯅ ꯐꯠꯇ꯭ꯔꯁꯨ ꯃꯣꯏꯅ ꯑꯍꯜꯅꯦ. ꯆꯠꯂꯝꯗꯥꯏꯗꯗꯤ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯨꯗꯅ꯫ ꯏꯃꯥꯗꯤ ꯃꯣꯏꯒꯤ ꯃꯀꯥꯗ ꯂꯩꯕ꯭ꯔꯣ? ꯃꯣꯏꯅ ꯏꯃꯥꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯃꯣꯏꯗ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣ? ꯊꯥꯗꯣꯏ, ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯗꯣ ꯅꯪ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯂꯩꯔꯝꯕꯅꯦ꯫ ꯑꯗꯣ ꯌꯨꯝꯗ ꯀꯩꯗꯧꯕꯩ ꯍꯜꯂꯛꯀꯗꯣꯏꯅꯣ? ꯑꯩꯗꯣ ꯋꯤꯛ ꯑꯃꯗꯤ ꯂꯩꯗꯣꯏ ꯃꯥꯜꯂꯦ꯫ ꯏꯕꯥꯅꯤꯁꯨ ꯀꯨꯏꯔꯦ ꯎꯅꯗꯕ꯫ ꯅꯪ ꯍꯦꯛ ꯍꯜꯂꯛꯄꯒꯅꯦ, ꯏꯕꯥꯅꯤ ꯑꯝꯇ ꯊꯦꯡꯅꯁꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯗꯗꯥ ꯎꯅꯤꯡꯉꯤꯅꯦ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯔꯟꯗꯨ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯅꯪꯗꯤ ꯀꯩꯒꯤ ꯎꯅꯤꯡꯉꯤꯕ? ꯀꯩꯒꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯕ? ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ? ꯗꯥ ꯅꯤꯡꯊꯦꯝ, ꯍꯥꯎꯅꯦ꯫ ꯑꯗꯨꯗꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ꯫ ꯅꯤꯡꯊꯦꯝ ꯃꯈꯣꯜꯒꯗꯣ ꯁꯦꯝꯂꯒ ꯏꯁꯩꯗꯨ ꯁꯛꯂꯛꯏ꯫ ꯊꯃꯣꯏꯗ ꯊꯝꯖꯕ ꯅꯨꯡꯁꯤ ꯁꯛꯇꯝꯁꯦ, ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯎꯍꯟꯅꯤꯡꯗꯦ꯫ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯕꯪꯗ ꯄꯨꯒꯅꯤ ꯑꯩꯅ꯫ ꯇꯅꯤꯛꯂ ꯈꯣꯟꯖꯦꯜꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤ, ꯅꯨꯡꯁꯤꯔꯃꯤ ꯅꯣꯛꯇ ꯉꯧꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯀꯧꯕ ꯑꯃꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯁꯦ, ꯀꯜꯂꯤꯗꯀꯣ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯂꯩꯇꯥꯍꯟꯗꯔꯦ꯫ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯔꯣ ꯊꯋꯥꯏ ꯑꯣꯏꯕꯤ, ꯅꯪꯒꯤꯗꯃꯛ ꯀꯩ ꯂꯩꯔꯤ꯫ ꯌꯥꯔꯕ? ꯑꯗꯨꯗ ꯇꯨꯝꯅꯤꯡꯉꯦ, ꯇꯨꯝꯃꯒꯦ꯫ ꯀꯩꯅꯣ? ꯄꯨꯡ 10 ꯇꯥꯗ ꯉꯥꯏꯔꯤ, ꯇꯨꯝꯅꯤꯡꯉꯕꯣ? ꯍꯣꯏ, ꯐꯔꯦ, ꯇꯨꯝꯃꯨ꯫ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯣ꯫
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯦꯝꯆꯥ ꯃꯆꯥꯅ ꯆꯠꯄ ꯅꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯀꯣꯔꯧꯍꯟꯕ ꯏꯄꯥ, ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ, ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯁꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ, ꯂꯩꯃꯔꯦꯜ ꯏꯃꯥ, ꯏꯄꯥ ꯏꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯂꯝ ꯁꯥꯡꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯃꯥꯡꯗ ꯂꯩ, ꯂꯩꯃꯔꯦꯜ ꯏꯃꯥꯅ ꯇꯨꯡꯗ ꯂꯩꯗꯨꯅ ꯅꯁꯨ ꯑꯣꯏꯔꯤꯕ ꯅꯄꯥꯔꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ꯫ ꯅꯛꯅ ꯂꯩꯔꯦ, ꯅꯛꯅ ꯀꯣꯟꯁꯤꯟꯕꯤꯌꯨ, ꯂꯥꯞꯅ ꯂꯩꯔꯦ, ꯂꯥꯞꯅ ꯀꯣꯟꯁꯤꯟꯕꯤꯌꯨ, ꯈꯣꯡꯅꯧ ꯐꯨꯔꯧ ꯑꯣꯏꯍꯟꯕꯤꯒꯅꯨꯀꯣ꯫ ꯃꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩꯗ ꯅꯤꯡꯊꯦꯝ ꯃꯃꯥꯕꯨ ꯀꯧꯔꯛꯇꯨꯅ ꯏꯃꯥ, ꯑꯣ ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦꯃꯤ? ꯀꯩꯅꯣ ꯀꯩꯝ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯆꯥꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯣ ꯀꯔꯤꯅꯣ, ꯏꯃꯥꯁꯤꯗ ꯂꯩꯅꯦ, ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯦ, ꯑꯩꯗꯤ ꯎꯗꯕꯗꯨꯗ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯜꯂꯨꯔꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯃꯨꯕꯅꯦ꯫ ꯀꯩꯒꯤ? ꯀꯔꯤꯅꯣ, ꯏꯆꯥꯅ ꯂꯝꯁꯥꯡ ꯆꯠꯄꯗ ꯁꯣꯏꯗ ꯉꯥꯝꯗꯅꯕꯅꯤꯗꯅ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ ꯄꯥꯈꯠ ꯆꯥꯎꯕꯤ꯫ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯅꯇꯣꯝꯇ ꯆꯠꯄꯗꯨꯅꯦ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯅꯌꯥꯝꯕꯁꯤꯒ ꯆꯠꯄ ꯑꯣꯏꯔꯗꯤ ꯐꯒꯗꯕ, ꯆꯠꯇꯧꯔꯤꯕ ꯂꯝꯁꯦ ꯑꯉꯥꯡ ꯅꯠꯇꯦꯅꯦ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯏꯃꯥ, ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯣꯏꯅꯤꯅ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯉꯁꯤꯗꯤ ꯏꯃꯥ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ, ꯏꯆꯥ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯑꯁ ꯏꯃꯥ, ꯅꯁꯥ ꯉꯝꯗ꯭ꯔꯤꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦꯕ꯫ ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯅꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯁꯠ ꯄꯥꯏꯈꯠꯂꯛꯇꯨꯅ ꯍꯜꯂꯣ ꯗꯥ ꯅꯤꯡꯊꯦꯝ꯫ ꯏꯁꯥꯅꯧ ꯅꯨꯡꯁꯤꯕꯤ ꯅꯁꯥꯕꯤ ꯑꯩꯍꯥꯛ ꯎꯈ꯭ꯔꯨꯜ ꯃꯥꯏꯀꯩꯗ ꯈꯣꯡꯗꯣꯏꯖꯔꯨꯈꯤꯒꯦ꯫ ꯅꯤꯡꯊꯦꯝꯗꯨ ꯅꯣꯛꯇꯨꯅ ꯃꯈꯥꯗꯨꯃꯛ ꯇꯥꯔꯛꯏ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯈꯣꯡꯗꯣꯏꯕꯤꯔꯨꯔꯣ, ꯅꯅꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ ꯏꯁꯥꯕꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯖꯔꯝꯒꯦ꯫ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯥꯅꯧꯒꯤ ꯌꯥꯋꯥ ꯇꯥꯕꯁꯤꯗꯤ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯗꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯁꯥꯅꯧ, ꯑꯩꯅ ꯁꯤꯟꯊꯥ ꯆꯠꯂꯤꯉꯩ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯐꯗꯦꯀꯣ ꯏꯁꯥꯅꯧ꯫ ꯅꯌꯥꯊꯪ ꯍꯤꯛꯇꯣꯛꯆꯔꯣꯏꯌꯦ꯫ ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯏꯄꯥꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯆꯔꯥ ꯆꯥꯄꯨ ꯂꯣꯏꯔꯦꯗꯣ, ꯏꯃꯥ ꯏꯆꯥ ꯆꯤꯟꯗꯝꯅꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯊꯥꯗꯣꯏꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯂꯩꯔꯝꯃꯨ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯐꯣꯟ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯑꯩ ꯏꯃꯥꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯑꯦ, ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯕꯕꯥꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯀꯣ꯫ ꯍꯣꯏ ꯗꯥ ꯅꯤꯡꯊꯦꯝ, ꯐꯖꯅ ꯆꯠꯊꯣꯛꯎꯔꯣꯀꯣ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯄꯥꯔꯤ, ꯇꯔꯥ ꯆꯥꯄꯨ ꯆꯤꯟꯗꯝꯂꯁꯤ, ꯂꯥꯛꯑꯣ ꯊꯦꯡꯂꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯍꯟꯗꯦ, ꯃꯥꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯀꯔꯤ ꯃꯊꯦꯜꯕꯨ ꯂꯥꯡꯕꯤꯕꯅꯣ? ꯇꯥꯛꯄꯤꯌꯨꯗꯣ ꯅꯄꯥꯔꯤꯗ꯫ ꯄꯂꯦꯝ ꯅꯃꯥ ꯂꯥꯏꯔꯕꯤꯅ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯆꯝꯊꯣꯡ ꯑꯃꯒ ꯂꯝꯂꯩ ꯉꯥ ꯑꯃ ꯇꯥꯎꯔꯦꯗꯣ꯫ ꯄꯂꯦꯝ ꯏꯃꯥꯒꯤ ꯈꯨꯠꯅꯕꯨ ꯁꯣꯛꯈꯤꯕ ꯄꯣꯠꯁꯛꯇꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯏꯅꯥ ꯈꯨꯟꯕ ꯃꯣꯏꯅ ꯀꯔꯤ ꯍꯦꯟꯒꯅꯤ? ꯑꯩꯒꯤꯗꯤ ꯂꯥꯏꯔꯕꯤ ꯄꯂꯦꯝ ꯏꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯅ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦꯗꯣ꯫ ꯌꯥꯔꯦ ꯌꯥꯔꯦꯗꯣ, ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯔꯤꯕꯅꯣ? ꯈꯪꯗꯦꯅꯦ꯫
ꯏꯆꯥꯗꯤ ꯌꯥꯝꯅ ꯍꯩꯔꯝꯃꯦ. ꯈꯔ ꯇꯧꯔꯛꯀꯅꯤ ꯏꯃꯥ. ꯆꯥꯔꯣ ꯆꯥꯔꯣ ꯊꯦꯡꯂꯅꯤ. ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ. ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯃꯌꯥꯅ ꯃꯈꯨꯠꯇꯣ ꯆꯤꯛꯄꯤꯔꯒ ꯑꯇꯣꯝꯕ ꯐꯖꯅ ꯒꯥꯔꯤꯗꯣ ꯊꯧꯀꯣ. ꯍꯣꯏ ꯏꯃꯥ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯂꯩꯍꯧꯔꯦ. ꯃꯇꯥꯡꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯗꯨꯕꯨ ꯍꯥꯏꯕ, ꯂꯝꯁꯦ ꯌꯥꯝ ꯁꯥꯡꯉꯤꯕꯅꯤ. ꯃꯇꯣꯝꯗ ꯆꯠꯍꯜꯂꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯅꯅꯥꯎꯁꯦ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ. ꯅꯠꯇꯦ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯀꯃꯥꯏ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕ. ꯃꯇꯣꯝꯇ ꯆꯠꯇ꯭ꯔꯗꯤ ꯀꯅꯥꯒ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯆꯧꯕ? ꯑꯩꯒ ꯆꯠꯄ ꯌꯥꯏꯅꯦ ꯏꯃꯥ. ꯆꯠꯁꯦ ꯈꯣꯠꯁꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ. ꯑꯁ, ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ. ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯤꯗꯨ ꯊꯣꯛꯂꯛꯂꯒ ꯁꯠ ꯈꯨꯝꯂꯛꯏ. ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯃꯣ, ꯑꯩꯈꯣꯏꯗ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯤꯗ? ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯈꯪꯕꯤꯕ ꯁꯨꯃꯥꯏꯅꯗꯤ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯈꯪꯕꯤꯄꯣꯠꯇꯦ. ꯑꯗꯨꯅꯅꯦ ꯍꯥꯏꯗ꯭ꯔꯤꯕꯗꯣ. ꯃꯃꯧꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄ ꯑꯗꯨꯅ ꯊꯥꯗꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯇꯣꯛꯂꯣ. ꯏꯃꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯧꯒꯤ ꯋꯥꯗꯣ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯝꯅ ꯀꯥꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯒꯤꯁꯦ? ꯏꯃꯥꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯀꯥꯏ ꯍꯥꯏꯗꯦꯅꯦ. ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯋꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ? ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯇꯁꯦꯡꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯇꯜꯂꯝꯃꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯗꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯆꯧꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ. ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ. ꯑꯩ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯦ. ꯆꯣ ꯑꯝꯇ ꯄꯨꯁꯤꯜꯂꯣ. ꯏꯕꯣꯆꯧꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯁꯨ ꯍꯦꯟꯃꯜꯂꯦ. ꯑꯍꯜ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯗ꯭ꯔꯗꯤ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥ ꯇꯥꯕꯅꯦ. ꯑꯇꯣꯝꯕꯅ ꯆꯠꯈ꯭ꯔꯤꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ. ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ. ꯃꯅꯦꯝꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯂꯥꯏꯕꯤꯗꯨ ꯁꯠ ꯈꯨꯝꯂꯛꯂꯝꯃꯤ. ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗꯣꯔꯤꯕ? ꯑꯩꯈꯣꯏꯅ ꯃꯇꯣꯝꯇ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ. ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯉꯧꯁꯥꯎ ꯊꯦꯛꯇꯅꯒ ꯂꯩꯌꯦ. ꯑꯗꯨꯅ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ. ꯍꯥꯏ ꯂꯥꯏꯕꯤ, ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯒꯗꯨꯀꯣ. ꯋꯥ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯈꯤꯇꯪꯗ ꯋꯥꯔꯛꯇꯕ ꯃꯆꯥ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ. ꯑꯍꯜ ꯂꯃꯟ ꯆꯦꯟꯊꯒꯗꯧꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤꯀꯣ. ꯀꯔꯤ? ꯑꯩꯅ ꯍꯥꯏꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯏ? ꯃꯃꯤꯠꯋꯣ ꯃꯅꯥꯋꯣ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯦꯝꯆꯥ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯆꯠꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯟꯖꯩ. ꯏꯃꯥ ꯏꯄꯦꯝꯃ, ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ. ꯑꯁꯤꯕꯨ ꯃꯌꯨꯝꯗꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅ ꯊꯛꯁꯤ ꯈꯥꯛꯁꯤ ꯅꯥꯏꯗꯕꯁꯤꯕꯣ. ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ? ꯂꯥꯏꯕꯤꯗꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ. ꯏꯕꯣꯆꯧꯅ ꯈꯥꯝꯖꯤꯟꯗꯨꯅ ꯌꯥꯔꯁꯦ, ꯇꯣꯛꯑꯣ ꯅꯨꯄꯤ. ꯂꯩꯀꯥꯏ ꯃꯤꯅ ꯃꯉꯛ ꯊꯥꯒꯠꯂ ꯌꯦꯡꯅꯔꯦ. ꯏꯃꯨꯡ ꯆꯪꯉꯁꯦ. ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ? ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯕꯨꯛ ꯐꯠꯇꯦꯅꯦ. ꯃꯥꯅ ꯁꯤꯔꯁꯨ ꯃꯔꯨꯅ ꯌꯨꯗꯣꯔꯤꯅꯤ. ꯐꯔꯦꯁꯦ, ꯇꯣꯛꯑꯣ. ꯆꯪꯉꯁꯦ. ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒ ꯌꯧꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ. ꯅꯤꯡꯊꯦꯝꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯈ꯭ꯔꯨꯜ ꯌꯧꯔꯛꯂꯦ. ꯃꯥꯅ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3:30 ꯈꯔ ꯍꯦꯜꯂꯝꯃꯅꯤ. ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯄꯥꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯄꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯨꯏ. ꯃꯅꯨꯡꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯅ ꯉꯔꯥꯡꯗꯒꯤ ꯃꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ. ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨ ꯁꯠ ꯌꯦꯡꯂꯛꯂꯝꯃꯤ. ꯃꯄꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯇꯣꯝꯕ, ꯈꯨꯝꯂꯨꯕꯁꯨ ꯇꯧꯗ ꯃꯄꯤꯅ ꯊꯜꯂꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ. ꯃꯄꯥꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯀꯔꯤꯅꯣ? ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯁꯨ ꯇꯧꯗꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ. ꯅꯤꯡꯊꯦꯝ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯕꯅꯤ. ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯃꯄꯥꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯩꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯤꯕ꯭ꯔꯣ?
ꯃꯆꯥꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡꯗ ꯀꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅ ꯉꯥꯡꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝ ꯃꯌꯥ ꯆꯤꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯝꯂꯕꯗꯤ ꯅꯪ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯠꯁꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯂꯕꯅꯤꯅ ꯒꯥꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯔꯦ ꯃꯤꯅ ꯍꯥꯏꯅꯕ ꯑꯔꯥꯟꯕꯅꯦ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯃꯤꯠꯁꯤꯅ ꯎꯔꯦ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯃꯄꯥꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯕꯤꯃꯣꯂꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯍꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯪꯂꯛꯂꯒ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯁꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯦꯝꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯕꯤꯃꯣꯂꯥꯗꯨ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ ꯅꯤꯡꯊꯦꯝꯅ ꯑꯣꯏ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅ ꯇꯤꯛꯂꯤꯗꯅꯣ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯃꯤꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯃꯕꯨ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯣꯛꯇꯕꯤ ꯅꯪꯅ ꯀꯥꯏꯍꯜꯂꯕ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯕ ꯑꯩꯕꯨꯅ ꯉꯁꯤ ꯌꯦꯛꯅꯕꯒꯨꯝ ꯈꯜꯍꯜꯂꯕ ꯉꯁꯤꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯁꯥꯐꯨꯗꯨ ꯀꯟꯃꯟꯕꯅ ꯕꯤꯃꯣꯂꯥꯗꯨ ꯈꯣꯡꯐꯝ ꯈꯖꯤꯛꯍꯜꯂꯤ ꯃꯄꯥꯗꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯃꯥꯁꯦ ꯑꯩꯅ ꯂꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯛꯇꯕ ꯉꯁꯤꯗꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯆꯥꯕꯨ ꯐꯨꯔꯦ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯕꯕꯥꯅ ꯅꯆꯥ ꯑꯩꯕꯨ ꯐꯨꯕꯗꯤ ꯂꯥꯛꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯅꯆꯥ ꯑꯩꯕꯨ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯥꯁꯦ ꯑꯩꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯅꯦ ꯃꯍꯥꯔꯥꯅꯤ ꯏꯆꯥ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯈꯔ ꯂꯩꯔꯝꯕꯅꯦ ꯑꯗꯨꯕꯨ ꯅꯪ ꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯀꯅꯥ Story Collection ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯚ꯭ꯌꯨꯌꯔꯁ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ